ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯖꯤꯔꯤꯕꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯕ ꯌꯨꯝ ꯑꯃꯗꯤ ꯂꯟ-ꯊꯨꯝꯁꯤꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯉꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯗꯕꯗꯒꯤ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯦ꯫ ꯒꯣꯄꯦꯁ꯭ꯋꯔ IDPꯁꯤꯡꯅ ꯃꯌꯨꯝ-ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯕ ꯃꯇꯝꯗ ꯏꯔꯥꯡ ꯂꯩꯇꯕ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯒꯅꯤ꯫ MLA ꯁꯨꯔꯖꯀꯨꯃꯥꯔ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯊꯥꯕꯜ ꯁꯤꯟꯗꯅꯕ ꯆꯣꯡꯗꯅꯕ ꯏꯑꯣꯟꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯀꯜꯆꯔ ꯃꯔꯤꯡ-ꯃꯔꯥꯡ ꯅꯍꯟꯗꯅ ꯁꯥꯎꯟꯗ ꯃ꯭ꯌꯨꯖꯤꯛ ꯖꯦꯅꯦꯔꯦꯇꯔ ꯀꯥꯡꯕꯨꯗꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯃꯛꯂꯤ꯫ ꯂꯝ ꯀꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯁꯨ ꯌꯥꯎꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯪꯊꯕꯥꯟꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯛꯄ ꯌꯥꯎꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ UNFAIꯒꯤ ꯀꯦꯗꯔ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯖꯒꯥꯗꯒꯤ ꯗ꯭ꯔꯥꯏꯚ ꯆꯠꯊꯕꯗ ꯂꯒꯥꯎꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯅꯣꯡꯗꯣꯟꯊꯛꯇ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯥ ꯃꯆꯥ ꯑꯃ ꯄꯨꯝꯅꯃꯛꯅ ꯎꯕ ꯐꯪꯂꯒꯅꯤ꯫ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯄꯝꯞ ꯊꯨꯒꯥꯏꯔꯝꯂꯦ꯫ ꯁꯦꯅꯥꯄꯇꯤ ꯍꯥꯏꯕꯁꯤꯡꯒꯤ ꯌꯨꯝ ꯃꯤꯌꯥꯝꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯔꯤꯕ USꯇ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕꯁꯤꯡ ꯋꯥꯅꯔꯦ꯫ ꯃꯤꯑꯣꯏ 10,000 ꯍꯦꯟꯕꯅ ꯇꯤ-ꯍꯥꯏꯁ ꯃꯨꯏꯕꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯃꯈꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯠꯇꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯇꯤ-ꯍꯥꯏꯁ ꯃꯨꯏꯕꯥ ꯕꯔꯃꯥꯒꯤ ꯀꯥꯂꯤ ꯇꯥꯎꯟꯁꯤꯞ ꯁꯥꯏꯒꯥꯡ ꯔꯤꯖꯟꯗ ꯂꯩꯕ ꯚꯤꯂꯦꯖ 50ꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯎꯠ ꯑꯣꯟꯈꯤꯕꯗꯒꯤ ꯅꯣꯡꯃꯒꯤ ꯈꯔ ꯂꯥꯟꯖꯦꯟꯅꯈꯤꯕꯗ ꯃꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯈ꯭ꯔꯦ꯫ ꯐꯥꯌꯔ ꯀ꯭ꯔꯦꯀꯔ ꯈꯨꯠꯇ ꯄꯣꯈꯥꯏꯕꯗ ꯑꯉꯥꯡ ꯑꯃ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯂꯦ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯤꯗ ꯌꯥꯏꯐ-ꯄꯥꯎꯖꯦꯜꯗꯤ ꯄꯤꯅꯤꯡꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗꯒꯤ ꯄꯤꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯋꯥ-ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯟ-ꯏꯆꯦ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫